होम मिनिस्टर अमित शाह मणिपुर पीआर थम्बगी अयाब पीनब पुखलखिबा अदु पार्लियामेंट की लोक सभा की मिफमना अयाब पीख्रे। हौजिक चथरिबा इंडिया की पार्लियामेंट की लोक सभा की मिफमना मणिपुर प्रेसिडेंट रूल थम्बद अयाब पीरे। लोक सभा ngarang ahing nongyai matung pung anirom taba matamda यूनियन होम मिनिस्टर अमित शाह मणिपुर प्रेसिडेंट रूल थम्बद अयाब पीबिनबा हाउस पुखलकी। मदुदा मिनट निम्फु रोम चुमना ओपोजिशन अमदी यूनियन अनी की माइकेदा अवाय अखुम तौनरबा मतुंग वॉइस वोट पांगथोक्तुना मणिपुर प्रेसिडेंट रूल थम्बदा लोक सभाना अमतोइना अयाब पीकी। खनाबा अदुदा ओपोजिशन की माइकेदगी लोक मेकर निपानसु सरुक याखिबगा लोइनना मखोई ओइबा वाफमसिंग हाउस थमकी। ओपोजिशन की माइकेदगी पुखखिबा वाफमसिंग अदुदी पाकुमसु यूनियन होम मिनिस्टर अमित शाह पाकुम पीरदुना हाइकी। मणिपुर था मरी रोम असिदा पामदबा हिंसागी थौदोक थोकबा लेत्रे। मसिमक मणिपुर था अनी रोम पीआर थमलकपा असिननी। मणिपुर थोकलिबा इरांग असिना सेंटर लेंगांगना मिनिंग चंगदे हाइरिबा वाफमसिंग अदु अरानबनी। मणिपुर इरांग हेक थोरकपगा सेंटर लेंगांगना अहेनबा सेक्यूरिटी फावबा एयरलिफ्ट तौदुना थाजिनकी। हाई कोर्ट की वाफम अदुबो लाना अर्थ हनबदगी युमफम ओइरगा इरांग अदु हौरक्किबनी। मणिपुर थोकलिबा इरांग असिगी वारोइसिन पुरंगनबा मणिपुर की तोंगान फुरुपसिंगी मिहुतसिंगा उनदुना वारी सानख्रे हाइनसु फोंदोकी। यूनियन होम मिनिस्टर मखाताना फोंदोक्किबदा हौजिक मुंगनरिबा कांगलुपसिंगी मिहुतसिंगा वारी सानदुना वारोइसिन पुरंगनबसु होनरी। ममांगदा कांग्रेसना लेंगाक पाइरिङै मतमदा मणिपुर थोकिबा अमदी मतम चांगना चथरकिबा कांगलुपकी इरांगसिंग अदुदा मतमदुगी लेंगाक ससन तौकिबा कांग्रेस की यूनियन होम मिनिस्टर अमतना मणिपुर चटकिदे। कांग्रेस अमदी बीजेपी की मतमदा कांगलुपकी इरांग थोकिबा मसिंग अमना अमदगी हेली हाइना अवाय अकुम तौनबा पामदे मतांगचु चादे हाइबा वाफमसिंगचु हाउस थमकी। पार्लियामेंट इमिग्रेशन एंड फॉरेनर्स बिल पास तौख्रे। चेचांग याउदबा इलीगल इमिग्रेंट्सिंग लुपा लाख 5 फाइन थिहनबा याउना चही 5 जेल थंगदौरी। पार्लियामेंट हाउस अनिमक्ता इमिग्रेशन एंड फॉरेनर्स बिल 2025 पास तौखिबा लोइनना Passport Act 1920, the Registration of Foreigners Act 1939, the Foreigners Act 1946, and the Immigration Act 2000 repeal su taukhre. Bill asi hanana Lok Sabha da pass tawraba matung Rajya Sabha da amuk approve taukhibani. Bill asina central government ta piriba provision asi immigration law sing nauna matamga chunana semdokpani. Bill asina central government ta passport, travel documents sing Visa amasung registration tawbada sakti piduna chathagodoriba losing hapchinbani hairi. Bill asigi matangda house da khanaba matamda Minister of State for Home Nityananda Rai na pikhiba pakhumda pass tawkiba bill asina India da lakiba foreigners singi record update tawduna thamba ngamlagani. Bill asina chathagodoba losing menkhatuna agencies singi coordination tawbada yamna chawna mateng piragani. Bill asi sahi ahum changna yamna munan nainaraba matung government asina pass tawba ngamkhibani. Bill asi act oina India pumbada chatnaraba matung mari lainaba documents sing suna yaudaba illegal immigrants sing act asigi makhada lupa lakh 5 fine thihanba yauna sahi 5 phadokpibagi provision sing yauri. Meitei Alliance na PM da Manipur law and order ningtina leihalu delimitation tawdringai NRC chatnahalu haina memorandum Thugykhre. Malengi Meitei singi apunba diaspora organization oidiba the Meitei Alliance na Prime Minister Narendra Modi da memorandum ama pisinduna Manipur central government na law and order ningthi na ngaktuna amadi National Register of Citizen NRC delimitation tawdringai da chatnahalu haina Thugykhre. Organization asina Manipur gi security ga mari leinaba problem sing amadi demography ki chayetnaba asi loisindana delimitation tawba asina changsiliba santi gi purangnabagi khongthang asida Chauna Kaiba Pirakpa Yai Haina Fondoragli. May Ahum Lising and Nikul Humdoigi Manipur territorial integrity Amasong national security the Singnarakpadagi Tokiba violence Sapuadu Ningsing Laduna, the Meitei Alliance Natangdu Leta Balehanaba Honabada priority Piba Sungani Haidi. Manipur State Reconciliation Taubagi Sahi Asigi Marstareta History Oina Tadao in Piga Inakiba Pointeruk Adu Ningsing Pam to E Haina Memorandum Adu the Pali. Pisin kiba memorandum aduda violence thoknaba syllabus singi mathakta akanba action lokhanaba taksilladuna Committee on Travel Unity Kotu kauba organization amana March 9 da miyangi free movement tawwa thingba piduna nahongna na charangnaba thohanduna shanti purangnaba khongthang asida ayetpa piri haina maral chiri. Tasengba demographic landscape ama Manipur da leinaba khudakta NRC Manipur da chanahanba chungani masina asengba state asigi citizen singi safeguard tauba
tung koinadagi political stability leihanba amadi communal harmony purakpa ngamgani haina memorandum aduda fongdokli. Rajya Sabhagi MP Ningthau Laisemba Sanajawa yauna civil society organization sing amasung political parties singna fongdoknariba matam chadana Manipurda delimitation tawrabadi Manipur state amuka hena sathiba irang lakpa yai haina the Meitei Alliance na warning tawri. Yangang Pokpiki police ki manung chana tuition amadi Saibol village ki mafam kayada Kuki singna saramba tongan ba bangga tara humdoi ngasi ayuk combined force ki kangbuna operation chathabada thugaiduna mangan kre hairi. Mitom na kanano yelhomi sing na kanano haibadu mayek sing na khanglaba matamda delimitation pangthok piyu ibomcha. Lamdam asida leiriba miyoi sing mitom na kanano yelhomi sing na kanano haibadu mayek sing na khanglaba matamda delimitation pangthok piyu haina lamlai assembly constituency gi MLA case ibomcha na fongdokhre. Nityai paisu thekta leiba Thambal sangle na pangthokiba paugi mifam amada wafam asi fongdokladuna mahakna makata na hai achuma census ta yumpham oiraga delimitation tawbada BJP Manipur Pradesh na yaningdaba amata leite adubu hawjek lairiba Manipur census report asida yumpham oiraga delimitation tawbadi aranba khongthang oigani hawjek Manipur gi electoral roll da mitop miyang chakaya ama yauriba asi nakai ama sengdringai da delimitation pangthoklabadi delimitation tawbagi asumba wuhan thok phangba ngamloi mirei baktagi narol da sangsilaktuna leiriba mitop sing asi khandoknaba center na su yamna kana honari isu asi BJP na yamna hakchin na lawi handak da su parliament ki house animakta foreigners sing regulate tawnaba eksu pass tawkhre haukiba tang amada su BJP gi MLA amadi BJP gi office BRS singi oiba mifam ama pangthoktuna member tara humdoina saba delimitation committee ama sengkibaga loinana hiram asida kumna yengsile haina mahakna fongdoki. Ex Minister Dr. Kasim Riba Lekidre Ukhrul District ki Singa Assembly constituency ki anirak mikalda maipaktuna lenga asida Minister oiramlaba Dr. Kasim Riba Sai marfu tarung masagi anaba amana maram oiduna Rims Hospital da laikanaram laba matungda ngasi laikanaba ngamdana Lekidre. Dr. Kasim Riba Nagalu tingba ama oirakiba loinana kumdal lising anigi Manipur Legislative Assembly ki Mikhalda Singai Kendra da Federal Party of Manipur FPA gi candidate oina Mikhalda mai paglakkiba loinana matamadugi W Nipa Machana Luchingba Lengakta Council of Minister oiramki madugi matung kumdal lising aniga tareta independent candidate oina amu hana mai pakhibani mahakna laikhidabada naga kangluk ki tongan balup sing amadi lamdamasigi political leader sing hanigi se minister N Viren MPCC ki president Kaisa Megachandran awaba fongduragli aramai tengol gi lusing purel koronga makumanda ge delokachage Pabung Joy Kumar gi masa mamau singda haijaning badi ahal do fajana thogal to biraga yumda matam chana hidak langthak pizza biraga fajana chenaduna thambiyu wakhal choire chopa ikai ba yam nanglani ahal thangda nungai jade hairi drug konana miyo ehum police na fare malengi keithel delupa crore mari rongi mamal oigidaba tongan ba mafamdagi miyo ehum na sapon ke tara nethoi amadi tara mari da haptuna purakpa brown sugar singa konana security force ki kanguna fare hairi Police ki pauna hai ngarang Bisnupur district ki Moirang police station na konba Naran Saina amadi Sunu Sipai ani gi lona ba lamida Manipur police ki kangbuna lamida lakpa gari sing check tawbagi thabak chathabada 4-wheeler tongduna lakpa miyo ema check tawba matamda tongan ba sapon ke tara ne thoida haptuna purakba brown sugar 661.8 ka konana fagat ki brown sugar konana farba miyo edu Imphal district ki Kairang mamang laikai dagi MD Faiju Rahman chahi nifu kawi hairi Amaromda Assam Rifles ki kangbuna Susandel district ki manung chanba tuiton amadi seha londagi karamada tongduna lakpa miyoy ani amasu showcase tara marida haptuna purakpa brown sugar konana fagalaba matungda Moltam police station da logi oiba thabak lokhanaba khusinakra hairi Thangmaiban Khuyathong Pukri mapalda hojikta nupa ama sire Muslim ni hairi kadaidagino haibadi khangdri sidringai mamangda Dem College fau thinbiyo hairame hai haudik police na pukre hairi